ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯟꯖꯨ SH꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯕ ꯃꯇꯝꯅꯤ꯫ ꯅꯤꯡꯊꯝ ꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯃꯈꯣꯏ ꯄꯨꯟꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯃꯩ ꯌꯥꯏꯔꯒ ꯂꯩꯔꯤ꯫ ꯊꯥꯔꯤꯛ ꯊꯥꯒꯤ ꯃꯕꯣꯛ ꯑꯍꯜ ꯇꯣꯝꯕꯤꯔꯩꯅ ꯃꯁꯨ ꯊꯥꯔꯤꯛ ꯊꯥꯗ ꯌꯦꯡꯂꯒ, "ꯑꯕꯣꯛꯀꯤ ꯏꯕꯦꯝꯃ, ꯍꯌꯦꯡꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯅꯅꯦ ꯍꯟꯗꯛꯇꯤ ꯅꯪ ꯅꯃꯥꯒ ꯆꯠꯂꯅꯨ, ꯕꯨꯕꯣꯛ ꯑꯣꯏꯅ ꯆꯠꯂꯁꯤꯀꯣ." ꯊꯥꯔꯤꯛ ꯊꯥꯗꯨ ꯆꯠꯁꯤꯁꯨ ꯍꯥꯏꯗ ꯆꯠꯂꯣꯏꯁꯤꯁꯨ ꯍꯥꯏꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯕꯣꯛ ꯑꯇꯣꯝꯕꯤ ꯃꯤꯈꯨꯗꯨ ꯇꯣꯝꯕꯤꯔꯩꯗ ꯁꯥꯎꯅ ꯌꯦꯡꯂꯒ, "ꯈꯤꯠ ꯇꯧꯕꯤꯔꯅꯨ, ꯏꯁꯨꯁꯤꯗꯤ ꯑꯩꯒ ꯆꯠꯂꯗꯧꯅꯤ." "ꯃꯤꯈꯨ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯋꯥꯅꯤ ꯅꯪꯕꯣ? ꯑꯩꯅ ꯋꯥ ꯑꯃꯇꯪ ꯍꯥꯏꯕꯁꯤꯗ ꯅꯪꯅ ꯌꯦꯠꯇꯧꯒꯤꯗꯧ ꯉꯥꯏꯔꯒ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯋꯥꯅꯤ? ꯏꯆꯦꯗꯤ ꯑꯩꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛꯁꯤꯗ ꯑꯗꯨꯝ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯁꯤꯗ ꯏꯆꯦꯒꯤ ꯅꯨꯡꯉꯥꯏꯖꯕ ꯅꯠꯇ꯭ꯔꯣ ꯃꯁꯤꯅ? ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯑꯗꯨ ꯐꯠꯇꯦꯗ, ꯃꯗꯨ ꯐꯠꯇꯦꯕ ꯃꯗꯣ꯫ ꯁꯨꯝ ꯉꯥꯡꯅꯔꯨꯗꯅ ꯀꯩꯗꯧꯅꯤ? ꯏꯁꯥꯅ ꯚꯥꯞ ꯌꯥꯝ ꯇꯥꯐꯝ ꯊꯣꯛꯄꯅꯤ꯫ ꯍꯦ ꯃꯤꯈꯨ, ꯑꯩ ꯅꯪꯒ ꯃꯥꯟꯅꯕ ꯇꯜꯂꯤ, ꯑꯣꯟꯁꯤꯟꯅꯅꯤꯡꯗꯦ꯫ ꯏꯁꯨ ꯊꯣꯏꯕꯤ, ꯂꯥꯎ ꯂꯥꯎ, ꯇꯨꯝꯃꯨ ꯂꯥꯎ, ꯃꯇꯝꯁꯦ ꯐꯅ ꯊꯦꯡꯂꯝꯂꯅꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯤꯔꯩ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯊꯥꯔꯤꯛ ꯊꯥ ꯃꯕꯣꯛ ꯃꯤꯈꯨꯗ ꯌꯦꯡꯗꯨꯅ, "ꯕꯨꯕꯣꯛ, ꯂꯥꯛꯑꯣ ꯇꯨꯝꯃꯨꯔꯁꯤ, ꯁꯥꯎꯔꯅꯨꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯊꯥꯅ ꯃꯕꯣꯛ ꯑꯇꯣꯝꯕꯤꯕꯨ ꯄꯨꯁꯤꯟꯗꯨꯅ ꯇꯨꯝꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯕ ꯆꯠꯄꯗ ꯊꯥꯔꯤꯛ ꯊꯥꯗꯤ ꯌꯥꯝ ꯋꯥꯖꯔꯝꯃꯤ꯫ ꯑꯃꯅ ꯁꯥꯎꯗꯅꯕ ꯇꯧꯕꯗ ꯑꯃ ꯍꯦꯛꯇ ꯁꯥꯎꯕ, ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯕ ꯆꯠꯄꯗ ꯃꯥ ꯀꯥꯡꯗ꯭ꯔꯨꯝ ꯑꯣꯜꯂꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ꯫ ꯊꯥꯔꯤꯛ ꯊꯥꯁꯨ ꯇꯨꯝꯊꯅꯕ ꯇꯧꯔꯤ, ꯅꯣꯡꯉꯥꯜꯂꯛꯀꯅꯤ ꯈꯟꯕꯗ ꯃꯥ ꯌꯥꯝꯅꯁꯨ ꯋꯥꯖꯔꯦ꯫ ꯃꯕꯣꯛ ꯑꯅꯤꯅ ꯇꯧꯒꯗꯕ ꯃꯇꯧꯗꯨ ꯈꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ, ꯅꯤꯉꯣꯜꯁꯤꯡꯒꯤ ꯅꯨꯃꯤꯠ, ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅ ꯂꯥꯛꯂꯕꯗ ꯀꯅꯥꯒꯤ ꯑꯃꯨꯛ ꯇꯣꯏꯕ ꯑꯉꯥꯡ ꯅꯨꯕꯤ, ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯕ ꯍꯔꯥꯎ ꯇꯌꯥꯝꯕꯅ ꯄꯨꯝꯅꯤꯟ ꯅꯤꯟꯈ꯭ꯔꯦ꯫ ꯃꯇꯝꯁꯤꯗ ꯊꯥꯔꯤꯛ ꯊꯥꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤ꯫ ꯏꯕꯦꯂꯩꯅ ꯃꯆꯥꯅꯨꯄꯤ ꯊꯥꯔꯤꯛ ꯊꯥꯕꯨ ꯍꯧꯗꯣꯛꯄ ꯆꯪꯂꯛꯏ꯫ "ꯕꯦꯝꯃ, ꯊꯥꯔꯤꯛ ꯊꯥ, ꯇꯥꯕ꯭ꯔ ꯅꯪꯕꯣ? ꯁꯤꯁꯦ ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ, ꯃꯇꯝꯁꯤ ꯑꯥ ꯌꯧꯈ꯭ꯔꯦ꯫ ꯅꯃꯥꯟꯅꯕꯤ ꯄꯨꯝꯕꯗꯤ ꯏꯔꯨ ꯃꯥꯏꯊꯖꯗꯅ ꯀꯦꯕ ꯍꯧꯅꯈ꯭ꯔꯦ ꯋꯥꯅꯤ ꯅꯪꯕꯣ." "ꯑꯁ ꯏꯃꯥ, ꯑꯩ ꯑꯗꯨꯝ ꯇꯨꯝꯃꯒꯦ, ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯑꯩ ꯁꯨꯛ ꯍꯧꯒꯠꯅꯤꯡꯗ꯭ꯔꯦꯕ." "ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯕꯨ ꯏꯕꯦꯝꯃ? ꯍꯧꯒꯠꯂꯨꯁꯦ, ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ, ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯅꯪ ꯀꯌꯥ ꯐꯔꯔꯣꯏ." "ꯑꯁ ꯏꯃꯥ, ꯑꯩ ꯍꯧꯒꯠꯂꯛꯑꯗꯤ ꯍꯅꯨꯕꯤ ꯑꯅꯤꯁꯦ ꯑꯃꯨꯛ ꯆꯤꯛꯅꯔꯛꯑꯅꯤ ꯋꯥꯅꯤ, ꯑꯗꯨꯒꯤ ꯑꯩ ꯍꯧꯒꯠꯅꯤꯡꯗ꯭ꯔꯤꯅꯦꯕ." "ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯍꯧꯒꯠꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯃꯊꯧ ꯏꯔꯩ ꯂꯩꯇꯈꯩ ꯆꯤꯛꯅꯔꯛꯇꯣꯏꯗꯤ? ꯏꯃꯥ, ꯅꯪꯅ ꯈꯪꯄꯣꯟꯇꯦ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯍꯧꯈ꯭ꯔꯕꯅꯤ ꯆꯤꯛꯅꯕ. ꯑꯩ ꯅꯥꯍꯧꯔꯦꯌꯣ ꯃꯈꯣꯏ ꯑꯅꯤꯗ. ꯑꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇꯗꯤ ꯍꯥꯏꯕ ꯌꯥꯏꯗꯅ, ꯃꯈꯣꯏ ꯑꯅꯤꯅ ꯏꯆꯥꯗ ꯀꯔꯤ ꯍꯥꯏꯔꯤꯅꯣꯗꯣ?" "ꯑꯣ, ꯉꯁꯤꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤꯗꯅ, ꯑꯗꯣ ꯑꯩꯁꯦ ꯑꯃꯅ ꯑꯃꯒ ꯆꯠꯁꯤ ꯍꯥꯏ, ꯑꯃꯅꯁꯨ ꯑꯃꯨꯛ ꯑꯃꯒ ꯆꯠꯁꯤ ꯍꯥꯏ, ꯀꯣꯛꯀ ꯂꯣꯏ ꯉꯥꯎꯔꯦꯕ." "ꯍꯩꯃꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯦ? ꯑꯁ, ꯑꯗꯨꯒꯤꯕꯨ ꯏꯃꯥꯒ ꯆꯠꯇꯧꯅꯤ. ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪ ꯀꯣꯛ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯏꯃꯥꯒ ꯆꯠꯀꯅꯤ ꯍꯥꯏꯗꯅ?" "ꯑꯗꯨ ꯍꯦꯛꯇ ꯍꯥꯏꯕ ꯇꯟꯕ, ꯑꯗꯨꯒꯤꯅꯤ. ꯑꯗꯨ ꯍꯥꯏꯔꯨꯕꯗ ꯃꯈꯣꯏꯅ ꯋꯥ ꯃꯌꯥꯝ ꯁꯥꯡꯗꯣꯔꯛꯇꯨꯗꯨꯁꯨ ꯈꯪꯕ. ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯑꯕꯣꯛ ꯑꯅꯤ ꯂꯩꯔꯝꯕꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ. ꯑꯃꯈꯛ ꯂꯩꯔꯝꯕ ꯑꯣꯏꯗꯤ ꯌꯥꯝ ꯐꯗꯧꯕ." ꯏꯕꯦꯂꯩ ꯅꯣꯛꯇꯨꯅ, "ꯍꯩꯃꯥ, ꯑꯉꯥꯎꯕꯤꯁꯤꯗꯤ, ꯅꯕꯣꯛ ꯑꯅꯤ ꯂꯩꯔꯝꯕꯁꯤꯅ ꯐꯔꯤꯕꯅꯤꯅꯦ. ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯅꯨꯡꯁꯤꯕ ꯌꯥꯝꯅ ꯌꯣꯝꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯅꯪꯁꯤ." "ꯏꯃꯥ, ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯅꯨꯡꯁꯤꯒ ꯑꯃꯇ ꯄꯥꯝꯖꯗ꯭ꯔꯦ ꯑꯩꯗꯤ. ꯃꯈꯣꯏꯅ ꯌꯥꯅꯕ ꯆꯠꯄꯗ ꯑꯩ ꯌꯥꯝ ꯋꯥꯔꯦ." "ꯂꯥꯡꯒꯅꯨꯀꯣ ꯏꯕꯦꯝꯃ, ꯃꯤꯗꯤ ꯃꯕꯣꯛ ꯑꯃ ꯂꯩꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯈꯟꯅꯔꯤꯕꯅꯤ. ꯑꯗꯨꯒ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ?" ꯇꯣꯝꯕꯤꯔꯩꯅ, "ꯍꯥꯏ ꯏꯕꯦꯝꯃ." ꯊꯥꯔꯤꯛ ꯊꯥ ꯃꯕꯣꯛ ꯇꯣꯝꯕꯤꯔꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯐꯠ ꯆꯪꯈ꯭ꯔꯦ꯫ ꯏꯕꯦꯂꯩꯅ ꯐꯠ ꯈꯨꯝꯂꯛꯏ, "ꯏꯃꯥ, ꯅꯁꯨ ꯅꯨꯄꯤꯁꯦ ꯉꯁꯥꯏ ꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯅꯦ." "ꯍꯥ? ꯏꯁꯨꯕꯨ ꯀꯩꯗꯧꯔꯤꯕ?" ꯇꯣꯝꯕꯤꯔꯩꯅ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯃꯁꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯍꯧꯕꯗ ꯉꯥꯏꯔꯤ꯫ ꯃꯤꯈꯨꯗꯨ ꯐꯠ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, "ꯏꯁꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯅꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯨꯞꯇꯨ ꯐꯠ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯤꯈꯨꯒꯤ ꯃꯑꯣꯡꯗꯨꯗ ꯇꯣꯝꯕꯤꯔꯩ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ "ꯍꯩ ꯃꯤꯈꯨ, ꯅꯪꯒꯤꯁꯦ ꯎꯁꯤꯠꯇ꯭ꯔꯤꯕ ꯀꯥꯏꯗꯨꯔꯥ? ꯍꯥ? ꯁꯤ ꯇꯞꯅ ꯏꯪꯅ ꯆꯪꯉꯁꯨ ꯌꯥꯕꯁꯤꯗ.
ꯉꯔꯥꯛꯄꯤꯗꯧ ꯇꯧꯔꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯃꯁꯤ ꯀꯅꯥꯅ ꯍꯧꯅꯒꯦ ꯍꯥꯏꯕꯅꯤ ꯏꯆꯦ ꯑꯐ ꯁꯥꯗꯨꯅꯅꯦ ꯉꯥꯡꯂꯅꯨꯗ ꯀꯩꯕꯨ ꯊꯣꯛꯑꯦꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯤꯕꯅꯣ ꯃꯁꯤ ꯑꯩꯒꯤ ꯏꯊꯧꯅꯤ ꯃꯥꯁꯤ ꯑꯩꯒꯤ ꯏꯁꯨ ꯈꯪꯂꯦꯗꯅ ꯃꯤꯈꯨ ꯑꯇꯣꯝꯕꯤꯒꯤ ꯂꯤꯆꯠꯇꯣ ꯃꯗꯨ ꯊꯥꯗꯣꯛ ꯃꯗꯨ ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥ ꯅꯪꯒꯤ ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯂꯤꯆꯠꯇꯣ ꯑꯩꯒꯤ ꯏꯐꯝꯗ ꯎꯠꯂꯛꯀꯅꯣ ꯏꯆꯦ ꯆꯠꯊꯣꯛꯑꯗ ꯁ꯭ꯋꯥꯏꯗ ꯑꯉꯥꯡꯒꯤ ꯃꯃꯥꯡꯗꯅꯦ ꯉꯥꯡꯒꯤ ꯌꯥꯎꯅ ꯉꯥꯡꯕꯤꯔꯤꯔꯣ ꯏꯆꯦꯒꯤꯁꯦ ꯏꯆꯦꯅ ꯑꯃꯨꯛ ꯇꯥꯛꯇ꯭ꯔꯕꯁꯨ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯩꯁꯦ ꯑꯇꯣꯝꯕꯤꯅꯦ ꯍꯥꯏꯗꯅ ꯇꯣꯝꯕꯤꯔꯩꯅ ꯍꯦ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ ꯅꯪꯒꯤ ꯃꯇꯧꯗꯨꯅꯅꯦ ꯑꯩꯅ ꯁꯥꯎꯔꯒ ꯍꯥꯏꯈꯤꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯃꯁꯤ ꯅꯪꯅ ꯀꯔꯤꯒꯤ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯑꯍꯜꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯃꯧ ꯏꯁꯨꯁꯨ ꯂꯩꯔꯦ ꯋꯥꯈꯜ ꯌꯥꯝ ꯇꯥꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤ ꯅꯪ ꯀꯔꯤꯒꯤ ꯈꯪꯗ꯭ꯔꯤꯕꯅꯣ ꯃꯗꯣ ꯍꯥ ꯑꯍꯟꯁꯨ ꯐꯅ ꯑꯣꯏꯔꯕꯅꯤ ꯋꯥꯗꯨ ꯁꯨꯝ ꯁꯥꯡꯊꯈ꯭ꯔꯅꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯈꯪꯂꯗꯨꯅ ꯏꯕꯦꯂꯩꯅ ꯐꯠꯊꯠꯈ꯭ꯔꯦ ꯏꯃꯥꯅꯤ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯅꯁꯨꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯍꯟꯁꯤ ꯃꯃꯧ ꯅꯨꯄꯤꯅ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯃꯤꯈꯨꯗꯤ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯇꯣꯝꯕꯤꯔꯩꯗꯤ ꯃꯃꯧ ꯅꯨꯄꯤꯒ ꯃꯁꯨ ꯅꯨꯄꯤꯒꯗ ꯌꯦꯡꯂꯒ ꯅꯨꯡꯉꯥꯏꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯏꯅꯦꯝꯅ ꯋꯥꯔꯛꯄꯁꯦ ꯌꯥꯝ ꯋꯥꯔꯛꯏ ꯊꯕꯛ ꯑꯋꯥꯕ ꯁꯨꯕ ꯈꯛꯇꯅ ꯋꯥꯕ ꯅꯠꯇꯦꯀꯣ ꯃꯤꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯈꯥꯡꯕꯁꯤꯁꯨ ꯌꯥꯝꯅ ꯑꯋꯥꯕ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯛ ꯋꯥꯕ ꯃꯌꯥꯝꯗꯣ ꯈꯥꯡꯂꯒ ꯑꯩꯁꯦ ꯍꯤꯡꯂꯛꯂꯕꯅꯤ ꯍꯧꯖꯤꯛꯇ ꯈꯟꯖꯜꯂꯨꯔꯒꯅꯦ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤꯗ ꯏꯕꯦꯝꯃ ꯏꯃꯥ ꯃꯤ ꯈꯨꯗꯤꯡ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦꯗ ꯄꯦꯟꯗꯕꯒꯤ ꯄꯦꯟꯗꯕ ꯉꯥꯛꯇꯅꯤ ꯈꯪꯅꯔꯤꯕ ꯀꯩꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯣ ꯐꯔꯦ ꯐꯔꯦ ꯏꯁꯨꯗꯣ ꯏꯪꯅ ꯄꯣꯊꯥꯍꯜꯂꯣ ꯅꯪ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯣ ꯃꯇꯝꯁꯦ ꯍꯦꯛꯇ ꯊꯦꯡꯈꯤꯕꯅꯤ ꯏꯁꯨꯁꯦ ꯑꯩ ꯁꯦꯟꯍꯧꯔꯒꯦ ꯏꯃꯥꯅꯦ ꯄꯣꯠꯐꯝꯗ ꯊꯣꯛꯇꯨꯅ ꯅꯪꯒꯤ ꯄꯨꯅꯅꯕ ꯄꯣꯠꯆꯩ ꯈꯔ ꯌꯦꯡꯕꯤꯔꯨꯔꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯤꯔꯩꯗꯨ ꯊꯣꯛꯈ꯭ꯔꯦ ꯇꯣꯝꯕꯤꯔꯩ ꯊꯣꯛꯈꯤꯕꯒ ꯊꯥꯔꯤꯛꯊꯥ ꯃꯃꯥꯗ ꯌꯦꯡꯂꯒ ꯏꯃꯥ ꯅꯪ ꯂꯣꯏꯁꯤꯜꯂꯨꯔꯣ ꯅꯪꯕꯨ ꯑꯗꯨꯝ ꯅꯥꯁꯤꯟꯅꯔꯒ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯣꯔꯦꯟ ꯆꯠꯅꯤꯡꯂꯛꯑꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯏꯕꯣꯛ ꯑꯣꯏꯅ ꯆꯠꯂꯒꯦ ꯏꯕꯣꯛꯀ ꯅꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯣ ꯍꯥꯟꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯣꯟꯅ ꯆꯠꯂꯒꯦ ꯕꯦꯝꯃ ꯅꯕꯣꯛꯇꯣꯅ ꯈꯪꯂꯕꯗꯤ ꯂꯥꯟ ꯊꯣꯛꯀꯅꯤꯅꯦ ꯅꯪꯕꯣ ꯑꯁ ꯈꯪꯗꯅꯕ ꯇꯧꯈꯤꯕ ꯏꯃꯥ ꯀꯩꯁꯨ ꯈꯟꯒꯅꯨ ꯍꯣꯏ ꯍꯣꯏ ꯅꯪꯅ ꯐꯅꯤꯗꯣ ꯇꯧꯔꯣ ꯑꯗꯨꯗꯤ ꯏꯃꯥ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯔꯒꯦ ꯈꯔ ꯉꯟꯅ ꯆꯠꯇꯕ ꯌꯥꯔꯣꯏꯌꯦ ꯅꯕꯣꯛꯇꯣ ꯃꯁꯥ ꯉꯝꯗꯕꯅꯤꯅ ꯆꯥꯛ ꯏꯁꯤꯡꯗꯣ ꯏꯃꯥꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯃꯝꯇꯣꯟꯗꯣ ꯃꯇꯣꯝꯇ ꯍꯣꯠꯅꯕꯗ ꯉꯝꯂꯝꯂꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯈ꯭ꯔꯦ ꯃꯕꯣꯛ ꯃꯤꯈꯨꯗꯨ ꯃꯇꯣꯝꯇ ꯈꯔ ꯀꯦꯁꯤꯜꯂꯕ ꯃꯇꯨꯡ ꯆꯠꯅꯕ ꯇꯧꯈ꯭ꯔꯦ ꯃꯃꯥꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯅ ꯊꯤꯟꯈ꯭ꯔꯦ ꯃꯈꯣꯏ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯣꯝꯕꯤꯔꯩꯒ ꯊꯥꯔꯤꯛꯊꯥꯒꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯂꯣꯏꯁꯤꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯣꯝꯕꯤꯔꯩꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯃꯁꯨ ꯃꯁꯛ ꯐꯖꯕꯤꯗꯨꯒ ꯃꯄꯥꯝꯗ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗꯨꯗ ꯃꯌꯥꯝꯅ ꯅꯪꯒꯤ ꯅꯁꯨꯁꯤ ꯐꯖꯩꯅꯦꯒ ꯍꯥꯏꯔꯕꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯄꯒ ꯃꯁꯨ ꯃꯕꯦꯟꯁꯨ ꯃꯤꯈꯨ ꯍꯜꯂꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯍꯜꯂꯛꯄꯅꯤ ꯃꯈꯣꯏꯅ ꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯃꯤꯈꯨꯗꯨ ꯃꯪꯒꯣꯜꯗ ꯁꯥꯎꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯤꯈꯨ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯥꯔꯤꯛꯊꯥꯗꯤ ꯍꯨꯃꯥꯡ ꯀꯥꯡꯈ꯭ꯔꯦ ꯃꯕꯣꯛꯇꯣꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯤꯈꯨꯅ ꯁꯥꯎꯅ ꯊꯥꯔꯤꯛꯊꯥꯕꯨ ꯀꯧꯔꯛꯏ ꯍꯥꯏ ꯕꯦꯝꯃ ꯅꯪ ꯉꯥꯏꯈꯣ ꯊꯥꯔꯤꯛꯊꯥ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯕꯣꯛ ꯃꯤꯈꯨꯗ ꯌꯦꯡꯂꯒ ꯏꯕꯣ ꯀꯩ ꯍꯥꯏꯒꯦ ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯥꯏꯅꯦ ꯅꯪ ꯅꯁꯥ ꯅꯨꯡꯉꯥꯏꯍꯧꯗꯦꯅ ꯆꯥꯛꯐꯥꯎ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯗꯅ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯅꯪꯗꯤ ꯅꯥꯁꯤꯟꯅꯕ ꯑꯣꯏꯔꯝꯃꯦꯅꯦ ꯑꯩꯒ ꯆꯠꯃꯤꯟꯅꯅꯤꯡꯗꯕꯒꯤ ꯕꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯋꯣ ꯑꯩꯁꯨ ꯐꯅ ꯀꯨꯏꯅ ꯏꯁꯥ ꯉꯝꯗꯅ ꯍꯤꯞꯂꯝꯕꯅꯤ ꯊꯣꯡꯒꯥꯟꯗ ꯉꯥꯏꯍꯥꯛ ꯊꯣꯛꯎꯕꯗ ꯃꯤ ꯂꯣꯏꯅ ꯆꯠꯅꯈꯤꯕ ꯎꯕꯗ ꯑꯩꯁꯨ ꯌꯥꯝ ꯆꯠꯅꯤꯡꯉꯛꯄꯗꯒꯤ ꯑꯕꯣꯛꯀ ꯆꯠꯂꯨꯕꯅꯤ ꯁꯥꯎꯒꯅꯨ ꯑꯕꯣ ꯑꯁꯨꯝꯅ ꯊꯥꯔꯤꯛꯊꯥꯅ ꯃꯕꯣꯛꯇꯣꯟꯕꯨ ꯊꯦꯝꯂꯝꯃꯤ ꯊꯥꯔꯤꯛꯊꯥꯅ ꯊꯦꯝꯕꯗꯨꯗ ꯃꯤꯈꯨ ꯀꯨꯏꯅ ꯁꯥꯎꯕ ꯉꯝꯗ꯭ꯔꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯄꯣꯊꯥꯖꯔꯨꯔꯣ ꯊꯥꯔꯤꯛꯊꯥ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯥꯁꯨ ꯍꯜꯂꯛꯏ ꯃꯃꯥ ꯍꯦꯛ ꯍꯜꯂꯛꯄꯒ ꯊꯥꯔꯤꯛꯊꯥ ꯏꯁꯧ ꯂꯥꯡꯏ ꯏꯕꯦꯝꯃ ꯀꯩꯅꯣ ꯏꯃꯥꯁꯤ ꯌꯧꯁꯤꯜꯂꯛꯄꯗ ꯉꯥꯏꯔꯤ ꯅꯪꯅ ꯏꯁꯧ ꯂꯥꯡꯉꯤꯁꯤ ꯀꯔꯤꯒꯤꯅꯣ ꯂꯥꯡꯕ ꯇꯥꯕ ꯑꯩꯅ ꯏꯕꯣꯛꯍꯟꯒ ꯆꯥꯛꯀꯧꯕ ꯆꯠꯄꯗꯣ ꯏꯕꯣꯛꯇꯣꯅ ꯈꯪꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯥꯅꯕ ꯌꯥꯝ ꯁꯥꯎꯈ꯭ꯔꯦ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ ꯅꯣꯏꯕꯨ ꯉꯟꯅ ꯍꯜꯂꯛꯏꯅꯦ ꯏꯃꯥ ꯑꯗꯣ ꯏꯕꯣꯛꯇꯣꯟꯁꯦ ꯑꯩ ꯅꯥꯔꯒ ꯂꯩꯕꯗꯨꯗ ꯃꯥꯁꯨ ꯂꯩꯕ ꯌꯥꯗꯗꯅ ꯆꯥꯛ ꯆꯥꯕꯩ ꯆꯥꯗꯕꯩ ꯇꯧꯔꯒ ꯆꯦꯜꯂꯛꯏꯅꯦꯅ ꯍꯥꯏꯔꯤꯕ ꯐꯔꯦꯁꯦ ꯅꯕꯣꯛꯇꯣꯟꯅ ꯁꯥꯎꯔꯤꯗꯣ ꯁꯥꯎꯗꯅꯕ ꯇꯧ
ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯪꯕꯨ ꯅꯕꯣꯛꯁꯤꯡꯁꯦ ꯑꯗꯣ ꯏꯃꯥ ꯅꯣꯏꯅ ꯅꯆꯥꯁꯦ ꯑꯩꯈꯛ ꯄꯣꯛꯑꯝꯃꯤꯁꯤ ꯀꯩꯒꯤꯅꯣꯕ ꯑꯅꯤ ꯑꯍꯨꯝ ꯄꯣꯛꯑꯝꯃꯗꯤ ꯐꯔꯣꯏꯗ꯭ꯔꯕꯁꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯃꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯃꯁꯦ ꯃꯤꯈꯨꯅ ꯏꯆꯦ ꯍꯣꯏꯗꯤ ꯌꯥꯝ ꯍꯩꯗ ꯃꯤ ꯌꯥꯅꯕ ꯆꯠꯄꯁꯨ ꯌꯥꯝ ꯍꯩꯌꯦ ꯏꯁꯨꯅ ꯑꯩꯒꯁꯦ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯍꯟꯗꯕ ꯉꯝꯃꯦꯕ ꯇꯣꯝꯕꯤꯔꯩꯗꯨ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯨꯝꯗ ꯁꯨꯝ ꯂꯩꯔꯝꯕꯅꯤ ꯃꯅꯥꯎꯅꯨꯄꯤꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯨꯗ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯏ ꯍꯦ ꯃꯤꯈꯨ ꯇꯨꯃꯤ ꯂꯩꯌꯨꯀꯣ ꯋꯥ ꯃꯈꯥ ꯇꯥꯅꯨ ꯑꯩ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯔꯤꯒꯤ ꯇꯥꯅꯤꯡꯗꯕ ꯏꯆꯦꯅꯅꯦ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯏꯄꯨꯔꯣꯏꯕꯗꯣ ꯂꯩꯔꯤꯕ ꯀꯥꯟꯗꯁꯨ ꯆꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯇꯧꯁꯤꯟꯗꯅ ꯑꯩꯕꯨ ꯅꯨꯡꯁꯤꯍꯟꯗꯕ ꯉꯝꯕ ꯅꯠꯇ꯭ꯔꯣ ꯏꯆꯦꯁꯦ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯑꯍꯥꯌꯣ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤꯗ ꯅꯪꯒꯤ ꯋꯥꯇꯥꯁꯦ ꯃꯤꯅ ꯑꯇꯣꯝꯕꯤ ꯐꯠꯇꯦ ꯐꯠꯇꯦ ꯍꯥꯏꯁꯦ ꯌꯥꯝ ꯆꯨꯝꯃꯤ ꯆꯤꯔꯣꯜꯅ ꯃꯥꯅ ꯑꯌꯥꯝꯕ ꯇꯧꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯔꯥꯜꯒ ꯑꯃꯨꯛ ꯁꯤꯖꯤꯟꯕ ꯃꯤꯈꯨ ꯅꯪꯁꯤ ꯌꯥꯝ ꯉꯝꯃꯤꯀꯣ ꯏꯕꯦꯝꯃ ꯏꯆꯦ ꯑꯩꯒꯤ ꯃꯁꯤꯡ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯃꯁꯤꯡꯗꯣ ꯍꯧꯔꯛꯂꯕꯗꯤ ꯅꯪ ꯐꯔꯣꯏꯀꯣ ꯊꯥꯏꯅꯗꯤ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯔ ꯅꯅꯥꯎ ꯅꯨꯄꯤꯔ ꯃꯦꯟꯃꯥꯟ ꯇꯥꯗꯕ ꯍꯣꯃꯣ ꯑꯗꯨꯅ ꯅꯪꯒꯤ ꯃꯤꯁꯪ ꯑꯗꯨꯝ ꯆꯪꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯤꯁꯪ ꯀꯅꯥꯅ ꯆꯪꯕꯤꯅꯤ ꯍꯩꯃ ꯏꯆꯥ ꯏꯃꯧ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯃꯈꯣꯏꯅ ꯃꯥꯏꯅꯅꯦ ꯕꯤꯆꯥꯔ ꯇꯧꯖꯁꯅꯤ ꯀꯅꯥꯅ ꯂꯥꯜꯂꯤꯅꯣ ꯀꯅꯥꯅ ꯆꯨꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯀꯩꯁꯨ ꯂꯥꯟꯗꯕꯅꯤꯅ ꯀꯤꯕꯤꯗꯤꯌꯦ ꯏꯁ ꯀꯅꯥꯒꯤ ꯏꯆꯥ ꯏꯃꯧ ꯌꯥꯝ ꯉꯝꯕꯤꯔꯦꯗ ꯏꯆꯦꯗꯤ ꯍꯥ ꯏꯆꯦꯕꯨ ꯏꯆꯥ ꯄꯣꯛꯄ꯭ꯔꯥ ꯍꯥꯏꯔꯤꯕꯁꯤꯕꯣ ꯏꯅꯥꯎ ꯏꯕꯦꯝꯃꯗꯤ ꯄꯣꯛꯄ꯭ꯔꯥ ꯑꯗꯨꯗꯤ ꯃꯤꯈꯨ ꯇꯨꯃꯤ ꯂꯩꯅꯁꯤꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪ ꯀꯤꯗꯧꯒ ꯅꯠꯇꯦ ꯃꯇꯝ ꯑꯃꯗ ꯅꯪꯅ ꯅꯨꯄꯥꯗ ꯏꯟꯁꯤꯟꯗꯨꯅ ꯑꯩꯕꯨ ꯊꯤꯅ ꯐꯨꯍꯟꯈꯤꯕꯗꯣ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯕ ꯂꯩꯇꯦ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯌꯥꯏ ꯀꯥꯏꯗꯦ ꯑꯍꯜ ꯑꯣꯏꯔꯦꯒ ꯀꯥꯏꯗꯅ ꯀꯤꯕꯤꯗꯧꯕ ꯂꯩꯇꯦ ꯈꯪꯂꯦꯗꯅ ꯏꯆꯦꯒꯤꯁꯦ ꯍꯦꯛꯇ ꯍꯧꯔꯦꯅꯦꯀꯣ ꯍꯧꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯧꯔꯦꯕ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯋꯥꯍꯩꯗꯨ ꯈꯛꯅꯦ ꯍꯥꯏꯔꯝꯕ ꯑꯗꯨꯒ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯇꯣꯝꯕꯤꯔꯩꯒꯤ ꯃꯁꯝꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯍꯦꯛꯇ ꯆꯤꯡꯏ ꯇꯣꯝꯕꯤꯔꯩꯁꯨ ꯇꯨꯃꯤꯟꯅꯒ ꯂꯩꯇꯦ ꯃꯤꯈꯨꯒꯤ ꯃꯁꯥ ꯁꯥꯒꯟꯗꯨ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯍꯦꯛꯇ ꯏꯜꯂꯤ ꯃꯤꯈꯨꯅ ꯇꯣꯝꯕꯤꯔꯩꯒꯤ ꯃꯁꯝꯗꯨ ꯁꯨꯡꯊꯥ ꯊꯥꯗꯣꯔꯛꯇꯦ ꯇꯣꯝꯕꯤꯔꯩꯁꯨ ꯃꯥꯒꯤ ꯉꯝꯖꯕ ꯃꯑꯣꯡꯗ ꯃꯤꯈꯨꯒꯤ ꯁꯌꯦꯡ ꯑꯅꯤꯗꯨ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯥꯛꯇꯨꯅ ꯏꯜꯂꯤ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯃꯨꯖꯥꯎꯗꯨ ꯍꯜꯂꯛꯏ ꯃꯃꯥ ꯑꯅꯤꯅ ꯇꯧꯔꯝꯂꯤ ꯐꯤꯕꯝꯗꯨ ꯎꯔꯒ ꯁꯥꯎꯅ ꯏꯃꯥ ꯀꯩꯅꯣ ꯅꯈꯣꯏꯅꯤ ꯇꯧꯔꯤꯁꯤꯕꯣ ꯃꯆꯥꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯍꯦꯛ ꯇꯥꯕꯒ ꯐꯠ ꯊꯥꯗꯣꯛꯅꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥꯅꯨꯄꯥꯕꯨ ꯌꯥꯝ ꯀꯤꯅ ꯆꯠꯆꯩ ꯇꯣꯝꯕꯤꯔꯩ ꯃꯁꯝꯗꯨ ꯁꯠ ꯅꯥꯟꯊꯩ ꯃꯤꯈꯨꯗꯨ ꯃꯆꯥꯅꯨꯄꯥꯗ ꯀꯤꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯃꯨꯖꯥꯎꯅ ꯀꯩꯅꯣ ꯏꯃꯥꯅꯤ ꯇꯧꯕꯤꯔꯤꯁꯤꯕꯣ ꯏꯃꯨꯡꯗ ꯈꯠꯅꯕꯗꯤ ꯍꯦꯟꯗꯣꯛꯇꯅ ꯃꯄꯥꯟꯗ ꯐꯨꯅꯔꯤꯕꯅꯤꯅꯦ ꯅꯣꯏꯁꯤꯕꯨ ꯑꯉꯥꯡꯁꯨ ꯅꯠꯇꯦ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯕ ꯑꯝꯇ ꯈꯪꯗ꯭ꯔꯕ ꯋꯥꯅꯤ ꯅꯈꯣꯏꯕꯨ ꯅꯈꯣꯏꯅ ꯇꯧꯔꯤꯁꯤ ꯎꯔꯒ ꯑꯩ ꯏꯀꯥꯏꯕ ꯂꯣꯏꯔꯦꯕ ꯃꯧ ꯅꯍꯥ ꯐꯥꯎ ꯁꯨꯃꯥꯏꯅ ꯇꯧꯅꯔꯝꯃꯣꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯗꯨꯒ ꯏꯃꯥꯅꯤꯁꯦ ꯑꯍꯜꯁꯨ ꯐꯅ ꯑꯣꯏꯔꯦ ꯋꯥꯈꯜꯁꯨ ꯌꯥꯝ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯆꯥꯅꯨꯄꯥꯅ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯂꯩꯁꯤꯟꯅꯤ ꯏꯕꯦꯂꯩꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯅꯨꯄꯥꯅ ꯀꯟꯅ ꯋꯥ ꯉꯥꯡꯕ ꯇꯥꯕꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯗꯨ ꯀꯟꯅ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯣ ꯍꯩ ꯅꯨꯄꯤ ꯅꯪꯁꯨ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯅꯪꯁꯨꯅꯤ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯀꯩꯅꯣ ꯋꯥꯗꯣ ꯑꯃꯨꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯉꯥꯡꯕꯤꯌꯨ ꯑꯩꯅ ꯏꯄꯥꯝꯗ ꯆꯠꯇꯣꯏꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯅ ꯀꯅꯥꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯑꯍꯜ ꯑꯅꯤꯁꯦ ꯁꯤꯗ ꯃꯁꯝ ꯐꯣꯏꯅꯔꯒ ꯂꯩꯔꯝꯃꯤ ꯃꯁꯤ ꯃꯤꯅ ꯎꯔꯗꯤ ꯐꯖꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯁꯤ ꯀꯔꯤꯝꯇ ꯎꯗ꯭ꯔꯕ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅꯤꯅ ꯁꯝ ꯐꯣꯏꯅꯕꯤꯔꯤꯗꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ ꯏꯃꯥꯅꯤꯒꯤ ꯄꯦꯟꯗꯕꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯃꯨꯖꯥꯎꯅ ꯌꯥꯔꯦ ꯆꯠꯂꯣ ꯅꯪꯁꯨꯅꯦ ꯅꯪꯕꯨꯁꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯃꯈꯣꯏ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯤ ꯑꯃꯨꯖꯥꯎ ꯀꯔꯤ ꯇꯧꯒꯗꯕꯅꯣꯁꯨ ꯈꯪꯗ꯭ꯔꯤ ꯃꯃꯥꯅꯤꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯈꯟꯕꯗ ꯃꯥ ꯈꯟꯐꯝ ꯊꯣꯛꯇ꯭ꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯅꯤꯅ ꯉꯪꯅꯗꯅ ꯁꯨꯡꯇꯣꯛ ꯇꯣꯛꯇꯕꯁꯤꯗ ꯑꯃꯨꯖꯥꯎꯗꯨ ꯌꯥꯝ ꯄꯦꯟꯖꯗ꯭ꯔꯤ ꯏꯕꯦꯂꯩ ꯃꯃꯥ ꯑꯅꯤꯗ ꯌꯦꯡꯂꯒ ꯏꯃꯥ ꯅꯈꯣꯏ ꯑꯅꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯡꯅꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯑꯩꯅ ꯏꯃꯥꯅꯤꯗ ꯍꯥꯏꯐꯝꯗꯤ ꯊꯣꯛꯇꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯅꯤꯁꯦ ꯋꯥꯈꯜ ꯇꯥꯕ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯥꯁꯦ ꯃꯩꯍꯧꯅ ꯁꯥꯎꯈ꯭ꯔꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯏꯃꯥꯅꯤꯕꯨ ꯁꯦꯟꯅꯗꯦ ꯍꯥꯏꯗꯅ ꯑꯩꯕꯨ ꯏꯄꯥꯝꯗ ꯆꯠꯍꯟꯕ꯭ꯔꯁꯨ ꯈꯪꯄꯣꯟꯇꯦꯗ ꯇꯧꯔꯤꯁꯦ ꯑꯉꯥꯡꯅ ꯎꯁꯤꯠꯇꯅ ꯉꯥꯡꯉꯦ ꯍꯥꯏꯕꯒꯨꯝ ꯃꯤꯈꯨ ꯁꯥꯎꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯦ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ ꯇꯥꯅꯤꯡꯗꯦ ꯑꯉꯥꯡꯅꯅꯦ ꯄꯦꯄꯥ ꯌꯥꯝ ꯉꯥꯡꯂꯅꯨ
Noi oina warak piro ni aisya. Ha, warak piro. Ima wa ngangbada yenga ngangbiyo. Aikoina saruklibasse karidagino haibdusu ima hoina khangbiyo. Tombireidi mamuna nganglibadu sum ikairaktabra karino phughagatuna thokre. Adu mikhudi ikaibasu yamna khangdi mamuna pina nganglibdu taraga ikaibagi mahutta magi thokpa ama adumak ngangduna leiri. Hey, ibelei. Nang na isu sidi haibase aina munna khang. Ai angang masa nate. Nang na isa nupasida insin duna. Mama ay isa nupana nuksi handaba ngamba natro. Ha, ngamba na tribe nang. Awa usikpa manebok atombiki mong duda ibelei yam sauning lami. Sapsaba mangang narage maradi ngamalare khali. Ngai khoi khoi ma. Aina imani siya Jaman na khandaba yengdaba karam kandi yawi. Misi ba yawado ngali ba kari gino ima. Ahalam oirabadi afaba khra khra su khanba tam. Phatabagi wakhalda sum khaleradi kamai tawni. He, phatab wakhal gadi kari no. Ha, phatab wakhal haidi kari no. Amuzau sauna. As, imungdang launarba tawsibo. Ibelei magi nupadi yenglaga. Aina imani siya Manang yeng mangamde ye adugi aibu ngangini. Nupi nang nasagi na thawdo tawba kaidoge sida wathi ore ngangna du surukpudi. Magi nupa na nganglakpaduda ibelei makha tarutri. Masagi mathawda mai onsingkri amuzau amuk mama tombida yenglaga. Ima puksil yam piksinbase phatabani. Hey, nama sunataba. Nama sabi sidana hena nusiba ngamliba karigino nangna. Ha. Nakoi pumbana ay nusidi haibase ay munna khangini ay siya angang masa nate niya nakoi na tawba khuding karigi khangloi imani mag ay imani karigino nasada aduma wa haibiribadi pokti haibani sida kari sauningai oige pari ima tombirina ay pokti haibado ay yarage ado ima nang naisibu sengni pokprade Aina poktradi nang siya kanagi masa oidoiba. Ma, aise ayoko natrane. Imatongi ibung bimolgi masa natrane. Adugi wado kanana hairai. Ha, kanana hairake. Nang siya aigi isa. Makoy na kalakpadege haizilibani niya. Amuzawdo mamada hanap hawa yenglamda thokre. Makata nangangnabado talaba mali. Mikudo yam sauningi. Amanasu mabunusibidre khanduna. Masunupi manakta sanglakpani adudasu tombirege masunupiga noktana chaga thakminaraga leirami. Madubudi hena sauningduna magigada sangduna pena kaplami. Mathangi ayukni apaba mata khanba ngamjrami khudu ngarang numidangdu saksadre. Ngasino nganbaga mama pamna satawgi kana loisili. Amuzau magi nupibu kausinduna wakra hairami. Tabra imatonse ngarang numidangsu saksadi. Hujik loisingkritse kadai satuino na ang danguso. As ay taleba mana saninglaga sasasan ma themba ngamponte phajana haibiradi phaba. Adu hainoi nangbo nasa nupise tawraga ongtu themalo kadai satuino na ong thangalu soibi. Ibelaisu masa nupigi manakta sangduna mabok mikhudu kadai satuino hangluso haina haihallami. Abwa nang kadai satuino ngarang numidangsu chaksade chaklamdribo chathausilao. Nangi na bokpu airo ay oiramoida nangi na bokta oina hairusu sat. Ibo nang adamay haidu kaygino nakoy ni mag ay ibok ngagtani. Ay nga sisya yam sauningi aduna ay ipam na sa tawrini. Wasap-sapim ngang naurake. Tarikta mabokta yengrulay chapsaba wama ngang narudusina kanagano su khangti. Makata na su hangjin batali. Napahoy da tamo ibok to mapaham na sa kiyaydana. Wahaido hairamlaga mikhudo thoglai. Mikhuna tholakpada tombireida konghek thingziluri. Namitu udra mi tholai kasya. Karimta khangdrabra karino. Tombireina. Hey, mikhu nang nanganglibado kanadano. Ay nanganglibasya kanadano khangdrabra hairisibo. As angakpani. Ay siya nasiyani niya. Nangi na khathaba mida ngangdo wangang sangangdo ngangano niya. Gyan tarabo hit khali. Tabadi suktayak taramte. Ibema, nang na patabsi pati da ko siyang ba. Nang na yumsida kung kansila kiba numitudagi. Yumse matak makaulaga adum lakpani. Ho yare hauzikti niya ay bu patabada adum tahalo.
ꯅꯪꯅ ꯐꯔꯗꯕꯨ ꯑꯩꯅ ꯑꯁꯨꯝꯅ ꯉꯥꯡꯒꯗ꯭ꯔꯣ ꯍꯥ ꯅꯪꯅ ꯐꯠꯇꯕꯒꯤꯅꯤ ꯑꯩꯅ ꯉꯥꯡꯂꯤꯁꯤ ꯍꯣꯏꯗꯤ ꯐꯠꯇꯕꯤꯅꯤꯅꯅꯦ ꯏꯆꯥ ꯏꯃꯧꯅ ꯑꯃꯠꯇ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯏꯆꯦ ꯍꯣꯏꯗꯤ ꯑꯐꯕꯤꯅꯤꯅ ꯏꯆꯦꯒ ꯑꯗꯨꯝ ꯍꯤꯡꯃꯤꯟꯅꯍꯧꯔꯣ ꯑꯩꯗꯤ ꯆꯠꯆꯈ꯭ꯔꯒꯦ ꯃꯤꯈꯨ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯒꯤ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯁꯦ ꯀꯔꯤ ꯀꯥꯏꯕ ꯂꯩꯒꯦ ꯅꯪꯅ ꯃꯇꯝ ꯄꯨꯝꯕꯗ ꯐꯠꯇꯕ ꯋꯥꯈꯜꯗ ꯍꯥꯟꯅ ꯃꯥꯡ ꯍꯦꯛꯇ ꯊꯥꯕꯁꯤ ꯀꯔꯤꯒꯤꯅꯣ ꯋꯥꯅꯤ ꯃꯤꯈꯨꯗꯨ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯃꯤꯈꯨꯒꯤ ꯃꯇꯧꯗꯨꯗ ꯇꯣꯝꯕꯤꯔꯩ ꯂꯩꯕ ꯌꯥꯗꯗꯨꯅ ꯃꯤꯈꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯃꯤꯈꯨ ꯅꯪ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯍꯥ ꯅꯪ ꯀꯗꯥꯏ ꯆꯠꯂꯤꯅꯣꯕ ꯃꯤꯈꯨꯗꯨ ꯋꯥꯏ ꯑꯃ ꯐꯥꯎꯕ ꯈꯨꯝꯂꯝꯗ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯒꯝꯒꯝ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯤꯈꯨꯅ ꯆꯠꯈꯤꯕꯗꯨ ꯑꯃꯨꯆꯥꯎꯁꯨ ꯈꯪꯏ ꯑꯗꯨꯕꯨ ꯈꯥꯡꯃꯣꯏꯅ ꯈꯥꯝꯗ꯭ꯔꯤꯕꯅꯤ ꯈꯥꯝꯃꯒ ꯃꯥ ꯅꯥꯎ ꯆꯥꯎꯕ ꯑꯃꯁꯨꯝ ꯍꯦꯜꯂꯦ ꯈꯟꯗꯅ ꯇꯣꯝꯕꯤꯔꯩ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡꯉꯣ ꯅꯃꯥꯁꯦ ꯑꯩꯅ ꯈꯥꯝꯕ ꯌꯥꯗ꯭ꯔꯦ ꯃꯄꯥꯝꯗꯔ ꯀꯥꯏꯗꯅꯣ ꯈꯪꯗꯦꯅꯦ ꯆꯠꯈ꯭ꯔꯦ ꯏꯃꯥ ꯀꯩꯁꯨ ꯈꯜꯂꯨꯅꯣ ꯑꯗꯨꯝ ꯍꯟꯖꯔꯛꯀꯅꯤꯗ ꯍꯦꯟꯅ ꯋꯥꯁꯜꯂꯨꯅꯤ ꯏꯃꯥꯁꯤꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯇꯣꯝꯕꯤꯔꯩꯁꯨ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯁꯤꯜꯂꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ ꯃꯅꯥꯎꯅꯨꯄꯤꯅ ꯆꯠꯈꯤꯕꯗꯨꯗ ꯐꯅ ꯁꯥꯎꯅꯔꯕꯁꯨ ꯀꯨꯏꯅ ꯁꯥꯡꯅ ꯍꯤꯡꯃꯤꯟꯅꯔꯛꯂꯕꯅꯤꯅ ꯅꯨꯡꯁꯤꯕꯗꯤ ꯑꯗꯨꯝ ꯄꯣꯛꯂꯝꯃꯤ ꯃꯊꯃꯣꯏꯗ ꯃꯤꯈꯨ ꯃꯄꯥꯝ ꯍꯦꯛ ꯌꯧꯕꯒ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯕꯨꯡ ꯕꯤꯃꯣꯜꯕꯨ ꯂꯥꯛꯇꯨꯅ ꯀꯧꯔꯝꯃꯤ ꯕꯤꯃꯣꯜ ꯃꯆꯟꯅꯨꯄꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯩ ꯀꯩꯗꯧꯔꯤ ꯃꯤꯈꯨ ꯑꯌꯨꯛ ꯑꯉꯟꯕꯁꯤ ꯂꯥꯛꯂꯒ ꯅꯪꯕꯨ ꯊꯥꯡꯒ ꯉꯔꯥꯛꯄꯤꯗꯧꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯁꯤꯕꯣ ꯇꯥꯆꯧꯅ ꯇꯧꯕꯤꯔꯤꯕꯁꯤ ꯀꯔꯤꯅꯣ ꯕꯤꯃꯣꯜ ꯉꯛꯅ ꯑꯩꯅ ꯀꯩꯗꯧꯔꯕ ꯍꯥ ꯅꯪꯒꯤ ꯊꯥꯁꯤ ꯊꯅꯧ ꯍꯧꯕꯒꯤ ꯃꯑꯣꯡꯗꯣ ꯂꯦꯞꯄꯨ ꯀꯩꯗꯧꯔꯕꯒꯤ ꯅꯪꯕꯣ ꯅꯪ ꯌꯥꯅꯕ ꯆꯠꯄꯗ ꯑꯉꯥꯡꯈꯩꯁꯨ ꯂꯣꯏꯅ ꯋꯥꯔꯝꯂꯅꯤꯅꯦ ꯏꯄꯥ ꯏꯃꯥꯅ ꯄꯣꯛꯄꯗ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯇꯅ ꯄꯣꯛꯂꯝꯃꯤꯗ ꯅꯪꯁꯦ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯇꯧꯔꯒ ꯐꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯄꯨꯝꯕꯅ ꯑꯩꯁꯦ ꯑꯔꯥꯟꯕ ꯑꯗꯨꯝ ꯇꯥꯍꯟꯕꯅꯤ ꯑꯩꯅ ꯄꯦꯟꯗ꯭ꯔꯤꯕꯁꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯇꯥꯆꯧꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯈꯪꯍꯜꯂꯛꯄꯗꯨꯅꯤ ꯑꯗꯨ ꯀꯔꯤꯒꯤ ꯈꯪꯍꯜꯂꯛꯂꯤꯕꯅꯣ ꯑꯉꯥꯡꯁꯤ ꯂꯧꯔꯝꯗꯥꯏꯗ ꯑꯩꯅ ꯇꯥꯆꯧꯗ ꯀꯔꯤ ꯍꯥꯏꯖꯔꯝꯃꯤ ꯃꯤꯈꯨ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯃꯗꯨ ꯅꯅꯧꯗ ꯑꯝꯇ ꯍꯪꯉꯨ ꯑꯩꯅꯗꯤ ꯍꯥꯏꯗꯦꯀꯣ ꯅꯪꯁꯦ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯏꯆꯜꯅꯤꯅꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯗꯣ ꯄꯤꯊꯣꯛꯄ ꯉꯝꯂꯤꯕ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯔꯝꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯏꯆꯥꯗꯣ ꯅꯪꯒꯤ ꯅꯐꯝꯗ ꯁꯨꯛꯁꯤꯟꯅꯔꯝꯃꯣꯏꯅꯦ ꯃꯗꯨ ꯀꯔꯤꯒꯤ ꯅꯪꯅ ꯈꯪꯗ꯭ꯔꯤꯕꯅꯣ ꯅꯈꯣꯏꯅ ꯍꯥꯏꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯍꯥꯏꯔꯒ ꯏꯆꯥꯅꯨꯄꯥꯅ ꯈꯪꯗꯧꯔꯤꯕ ꯕꯤꯃꯣꯜ ꯃꯃꯥꯏꯗꯨ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯕꯂꯩꯕꯨ ꯃꯄꯥꯟꯗ ꯊꯣꯛꯍꯜꯂꯛꯏ ꯀꯧꯊꯣꯛꯏ ꯊꯥꯕꯂꯩ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯆꯟꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯩꯃꯥ ꯑꯩꯈꯣꯏ ꯃꯤꯈꯨ ꯂꯥꯛꯑꯝꯃꯤꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯗ ꯁꯨꯝ ꯂꯦꯞꯂꯒ ꯂꯩꯔꯕꯗꯤ ꯏꯃꯨꯡꯗ ꯆꯪꯂꯛꯎ ꯌꯥꯗ꯭ꯔꯥ ꯅꯪꯕꯣ ꯃꯃꯥ ꯑꯩꯈꯣꯏ ꯃꯤꯈꯨꯁꯦ ꯌꯥꯝ ꯁꯥꯎꯔꯤꯅꯤ ꯀꯔꯤꯒꯤ ꯁꯥꯎꯔꯤ ꯃꯥꯗꯤ ꯅꯆꯥꯅꯨꯄꯥꯒ ꯁꯥꯎꯅꯔꯒ ꯂꯥꯛꯂꯤꯕꯔꯣ ꯅꯠꯇ꯭ꯔꯒ ꯅꯆꯦꯒ ꯁꯥꯎꯅꯔꯒ ꯂꯥꯛꯏꯔꯣ ꯅꯪꯕꯣ ꯀꯅꯥꯝꯇꯒ ꯁꯥꯎꯅꯔꯒ ꯂꯥꯛꯄ ꯅꯠꯇꯦ ꯏꯆꯥꯅꯨꯄꯥꯗ ꯃꯥꯁꯦ ꯑꯩꯅ ꯄꯣꯛꯄ ꯅꯠꯇꯦ ꯇꯥꯆꯧꯒ ꯏꯅꯝꯃꯒꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯃꯤ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒꯤ ꯑꯩ ꯁꯥꯎꯔꯒ ꯂꯥꯛꯂꯤꯕꯅꯤ ꯇꯥꯆꯧꯒ ꯏꯅꯝꯃꯒꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯦ ꯏꯕꯦꯝꯃ ꯇꯣꯝꯕꯤꯔꯩꯅ ꯍꯥꯏꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩ ꯈꯪꯉꯤ ꯃꯥ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤꯕ ꯃꯥ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯃꯗꯣ ꯌꯥꯝ ꯐꯠꯇꯕ ꯃꯤꯈꯨ ꯑꯃꯨꯛꯇ ꯇꯞꯊꯒꯣꯁꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤ ꯑꯩ ꯋꯥ ꯍꯥꯏꯈꯤꯒꯦ ꯃꯤꯉꯣꯟꯗꯅꯦ ꯐꯠꯇꯅ ꯈꯟꯕꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯕꯂꯩꯅ ꯃꯆꯟꯅꯨꯄꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯃꯤꯈꯨꯒꯤ ꯋꯥꯈꯜꯗ ꯑꯃꯨꯆꯥꯎꯕꯨ ꯃꯥꯒꯤ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯅ ꯑꯃꯨꯆꯥꯎꯗ ꯍꯥꯏꯕ ꯃꯤꯗꯨ ꯃꯆꯦ ꯇꯣꯝꯕꯤꯔꯩ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯃ ꯃꯥꯒꯤ ꯋꯥꯈꯜ ꯑꯣꯏꯔꯦ ꯏꯕꯦꯝꯃ ꯁꯤꯗ ꯐꯝ ꯏꯅꯝꯃ ꯋꯥ ꯍꯥꯏꯒꯤꯅꯤ ꯅꯪꯕꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝ ꯐꯕ ꯅꯪꯒꯤ ꯅꯆꯦꯗꯨꯗ ꯐꯠꯇꯅ ꯑꯗꯨꯝ ꯈꯜꯂꯤꯕꯗꯨꯕꯣ ꯋꯥꯐꯝꯗꯣ ꯑꯇꯩ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯅꯪꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯅꯥꯎꯅꯨꯄꯤ ꯊꯥꯒꯣꯏꯅ ꯍꯥꯏꯕꯅꯤꯅꯦ ꯃꯤꯈꯨ ꯉꯛꯅ ꯃꯅꯝꯃꯗ ꯌꯦꯡꯂꯒ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯥꯅꯗꯣ ꯍꯥꯏꯔꯤꯕꯗꯤ ꯃꯥ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯖꯥꯠꯅꯣ ꯃꯥꯁꯨ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯒꯦꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯀꯃꯥꯏꯅ ꯁꯣꯏꯔꯤꯕꯅꯣ ꯑꯩꯉꯣꯟꯗꯁꯨ ꯇꯝꯃꯣꯏ ꯏꯅꯝꯃ ꯅꯅꯥꯎꯅꯨꯄꯤꯗꯣ ꯅꯍꯥꯟꯁꯦ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯑꯗꯨꯗ ꯑꯩꯅ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣꯅ ꯐꯥꯔꯒ ꯊꯝꯕ ꯅꯆꯥꯅꯨꯄꯥꯗꯨꯁꯨ ꯍꯦꯛ ꯂꯥꯛꯏ ꯅꯆꯥꯅꯨꯄꯥꯗꯣ ꯍꯦꯛ ꯎꯕꯒ ꯅꯅꯥꯎꯅꯨꯄꯤꯅ ꯑꯁ ꯑꯩꯈꯣꯏ ꯇꯥꯆꯧ ꯈꯨꯃꯥꯟꯁꯤꯗꯤ ꯀꯔꯤꯅꯣꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯅꯥꯎꯅꯨꯄꯤꯒꯤ ꯅꯨꯄꯥꯗꯨꯅ ꯁꯣꯏꯕꯗꯒꯤ ꯀꯔꯤꯅꯣ ꯇꯥꯆꯧꯒꯤ ꯃꯆꯥꯗꯤ ꯇꯥꯆꯧ ꯃꯥꯟꯕ ꯇꯥꯕꯅꯤ ꯍꯥꯏꯔꯛꯄꯗꯣ ꯅꯆꯥꯅꯨꯄꯥꯅ ꯇꯥꯈꯤꯕꯅꯤꯅꯦ ꯏꯕꯦꯝꯃ ꯅꯆꯥꯅꯨꯄꯥꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣꯅꯦ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯕꯨ ꯑꯩꯕꯨ ꯃꯆꯦꯠ ꯑꯝꯇ ꯅꯨꯡꯁꯤꯗ꯭ꯔꯕ ꯑꯣꯏꯔꯦ ꯐꯔꯦ
Nakoi pumbana aibu nungsidrabanina. Wahai se haraga mikhudi yam nungaitana thokri. Thabaleina masanupibu khamge tawbani adubu magi nupana khamgono haina namdana thingai. Masiga ngangse mabukse yamna phattabani. Isileinaw mayam marakta mana khwaidagi phattabani. Ma nungsiba kanamta leitre. Masi khanglaba kanda ma wakhal tajraksanu. Masi adusu phakraba aikoida tasau haibdagi henjaba natene. Adusu mana suru hekta naibi. Migi makada mana yetlaga mana oina mingon otpi naibirene. Phate yam phate ko isanne haibda ikaya poklabani aidi. Mikhudu yam sauna tholakpani mapam yaramdaigi lerak achaubaduda mi ikoi koisinu leibadu uraklami. Kaidauba yaraba sano haidana sangsilaga yenglubada nupi masa ama yam thina soklaga khudakta adum laikhidabani haina tamlaklami. Nupi masadogi mamaida muna yenglubada masu nupi tharikta oirami. Mikhu masapu matu sungkre kaptuna sensilaga masubu konkhatli. Iboki tharikta nangna toribasibu karino hayo se hawgalo isusaki yaroye hawgalo se. Ma tanarakuda thokpa thaudokni lambida asok apan nangbani haiba khangli. Ma tawpham khangdre masubu konkhatuna kaplami. Ngaki matung amuzau amadi magi nupi mama tombireisu makoi puna lai. Mikhu tawpham khangda proprok sai. Tombireisu masubu nushini yengduna halaknaroida masudu konduna kapa uraga amuzaugi mathamoi kairi. Ibe leidi angaubagi matang oikre amuzauna. Ipagi tharikta hawgalo. Nang kadaida chalibano nabokton puraga lakani hairamdai aduga nang kadaida chaliba ipagi tharikta hawgalo ni nangbo. Tombireina aboki thoibi hawgalo. Numit tha yengbagum yengzariba nangna aikhoibu thadoklamlaga karigi chatkribano hawgalo se. Nange siguma saktamse ibokta karigi walibano iboki thoibi. Mikhudu yam penjadri mana mapamda laklamdrabadi masudu karisu taramloi khanbada ma tawpham khangda wari adubu ngaklibadi masabu thomlam halake. Adubu ngaklibadi masabu asok apan nang halamlaga masabu hana yenglamduna chakhiba ngamliba thangmoidusu yamna ngaklami. Mi oina poklaga aduk minungsi khangdaba nangsu nongmadi nasa sekna khainaba oyuko haina thangmoida khanjarami ibeleina. Imagi bema hawgalo nabok anina nang manungsina kauribase amukta khumune nangbo. Nang namatam pumada angona aikibataine ibok anisi yamna nungsi. Ibok anise thadokhtuna napam kaidasu chaloi haidana. Aduga ngasina kadaida chatlibano nang chatkhiba yaroye imagi tharikta hawgalo nang chatkhiba yaroye. Mapamdu mikap miraw khultana ninkre. Mikhugi manamaga mabungasu pauda tabadagi senthoraktuna taramlibibamdu yengmangamda kaplami. Makoina fana kap laudunasu makoigi masunubi tharikta amuk halaklaroi. Masagi thawa yawjab haksangdu mayumda puraktuna mathau mangam pangthoknaba sem sarami. Makoi mayamgi atangbi masana masuna tagat tekna ikhang khanghaudana mathoi mangkhibadu ningsing kanagi thamoina penba ngamgani. Nungaita mayam aduna pikthali mikhudi mathamoi puba ngamdri. Masi yamna phattaba nupini haiba masani yazari. Matung amuk hana mingonda lana khanba. Asabu utpa pumba loina toklagi haina khankri. Asumna nungaita tharik thagi asibak sangdu mathau mangam pangthokre. Hojikti mikhudu wakhal yamna tari hana dongna saugatpa miga khana dawgi mukhaina dawgi tawbadu hojikti tokre. Asini miyoiba mana mahangba loiraga gyan tai haibado. Mana sauraga mapamna chatlamdaba thoklabadi sanagum khanjariba masunupidu tekta kaidana yumduda chensongdu leibadu mamitna aduma ujaramgadabani aduba hojikti amang halaklaroi masuna taramba mayamdu ningsinglubada mathamoidu kaba makai saklami. Asumna mathamoida nungaitaba mogaloinana ningba kaina mahak hinglami.